Sahi khudingi March ki tang nipal asi Malengi nupi gi numit haina laibak khuding da pangthoknari Manipur da sungarang lup kayana Malengi nupi gi numit pangthoknaki numit asi nupi singi damak yamna maru oi maramdi ngasi nupi na phangliba bhot thadabagi hak thabak tawagi hak nupa ga nupi ga khusumal manahanba nupi su sak manana laik tambagi hak piba asawa pham paibagi hak piba rajniti da saruk yabo pumnamak nupi gi ihau kayana purakhibani masa matom da laksakiba natte puari adu nupi ekhoina singduna anoba thongna loinana manglumda sangsinba tai rajniti sanmit onda lawlan itikta bigyan amasung technology da sanabada kalada mangjil thanabu honaba amadi madubu punging thogapana malembi nupigi numitki pandam oiri nupi na mai pakpu bu singthaba ikai khumnabana lemjaningai oiraba numit asigi maroiba wafam oiri nupi nupagi hak manabagi wafam ta natana angang pokpagi hak amadi nupigi mayokta chathaba miot pinai maramda khangminabagi wafam su yauri International Women's Day haina pangtokpa horakpasi America gi sinmigi ho sagatkiba Socialist Party of America na lisinga samaman mapal ge February kunipal New York City da nupigi numit haina pangtokpa hokibadigi maru hunkibani German delegate singdu masina itilpibadigi lisinga samaman taragi International Women's Conference ta nupigi akhanaba numit ama thamduna sahi khudingi pangthoknaba hogdorakki Mathang sahidagi Europe sinba thungna demonstration amadi rally satuna Malengi nupigi numit pangthoki nupiga nupaga hak managadabani haibaga loinana nupi su bot thadaba yahangadabani haiba wafam putoktuna khanaki lisinga samapan tara da laibak tara tretagi mihut chamana saruk yakibadu lisinga samapan tara mathoi dadi mi lak tara henbana Malengi nupigi numit saruk yaki haurakpada akaknaba numit leramde sahi amagi February loirakpa natraga March haurakpada pangtok arami lisinga samapan tara humdoida Russia yauksillatuna March ki tang nipal da Malengi nupigi numit pangthoki lisinga samapan tara maridagi Germany su March nipal da pangthokpa hauki Germany da nupi su bot thadaba yahallu haibo kholaw lauduna rally satki London da su nupi bu bot thada hallu haina miyang ge khongchat chatki lisinga masamapan tara tret ki March nipangi Russian nupi singi khongchat na Malem da achawa awon purakki Pisa lonsat tawa nupi sinmising na matamdugi Russia gi konung Petrograd thungna sana bachinjak piyu santil hailu haina kholaw lauduna khongchat chatki Zargi lengak thupsilo Malengi lanjaw loisilo sana bachinjak phanghallo haina santi leina lauki masina achowo October Revolution adu hongnabagi yumpham thonki maya su khatpa oiki athingba kaya leirabasu factory thadoktuna sinmi pumnamok thoraktuna rally da saruk yaki thodok asigi nimit tare ni matungda Tsar Nicholas anishuwa tukhre provisional government na nupi singbu bhot thadabagi hak pikhre Masi yamna sakthok chaningai oiba nimit oiki nupi khunai gi damak sahi khudingi March nipal Malemgi nupi gi nimit pu Russia na suti thaduna ikai khumnaki China gi Communist Party na su lisinga masamapan kunithoi dagi Malengi nupi gi nimit pu suti numit ohenki lisinga masamapan humputareta feminist web amalak padagi nupi gi nimit asi mayon honglaki pakthok chakthoraki lisinga masamapan humputra amadi lisinga masamapan marphugi matamda leftist amadi labor kaya yauksilakna khusumal manahangadabani aingi hak chap manana pigadabani angang pokpagi hak angang yokpada changba potlam singi mamal hanthangadabani amadi nupi gi mathaga sathaba miot binai thingadabani haiba agenda kaya hapsilaki kaina thangda United Nations na lisinga masamapan humputra manga dagi Malemgi nupi gi numit pangthokpa hauki lisinga masamapan humputra tareta UN General Assembly na March nipalbu UN gi suti numit lauthoknaba member state singda taksinki Malengi laiba kayada numit asi suti thai lisinga masamapan matfuta tartagi hongna UN numit asigi akhanaba thim thamduna lakli lising masamapan matfuda mapalda nupi gi mayokda ot naiba leitaba Malem amo ohenchi haibasina thim oiki lising ani amadana nupi amasung santi lising ani taruktana warep lawbra nupi haiba thim oiki lising ani nipal dana nupi amadi nupi masada sel thado lising ani tarada khudong chaba nupa nupi sap anana phanghallu lising ani tara mangadana nupi da sakti pibana miyoi babu pangal hapani lising ani kunma thoi handakina makok thongboda nupi haibasna thim oiri manaram daba kaya manare adubu mi eng hongdokadaba lairi bot thadaba yabaga loinana lusingbu ohinba changi tolop manabaga loinana makok thongbo pham puhanba tangai phade lanmi da nupi yawo yahalamdabadu yahankre fighter plane thobada thinglamba adusu lokthokre yahankre hojik tangai phadribasi nupi ge wakhal mi eng honghanba asini
nupi masana nupadigi hanthai laujaba masagi tawba ngambabu khangjadaba luchingbu oiningdaba matau kaya leiri masi kohanba tangai phade Manipurda nupi pokpada karisu khanadre adu Bharat ki raija kayada nupi pokpa pamdaba kaya hujiksu leiri masi dawri nupi bu hanthana lauba warep laubra yahundaba kaya aduna thuanbani Manipurda su nupi lal anirak thokre animak akanba yaningdabagi ihau ngaktani Lisingama samapan marigi ahanba nupi lana British ki mayokta nupa singbu kabo tampaktagi u yaluso haiba order du maram chade hando u haibagini Ani suwa nupi lana lisingama samapan kuntra mapal ge December tha lawak pantha asida kaichel da seng phangdabagi mayokta horukkiba ihongni Milda seng taklaga mapanda thadokpa yaroi haibige akanba kholauni animak khongpham jet a lepki nupi singna makhoina maisu pakhi Ngasisu Manipurgi nupi sing Bharatada nattana malemda thongna phabagi sel thumgi asawa thagdang lawgi chawna mafam kali maira paibi singna asawa mafam kali Manipurgi maira paibigum atai raija singda su nupigi pangal kangkhat hananaba lup kaya lingkhatba semgatba tangai phade wakhal mien honghalabata da nupi singna kok wangna thangatuna hingba ngamgani